ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ, ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦꯅ ꯇꯧꯔꯤꯗꯣ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒ ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯑꯉꯥꯡ ꯏꯄꯥꯅꯨꯄꯥ ꯑꯉꯥꯡꯒ ꯐꯝꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ, ꯃꯣꯏ ꯁꯪꯁꯨ ꯀꯥꯗꯣꯔꯤ ꯉꯁꯤ ꯄꯥꯟꯊꯣꯏꯕꯤ ꯗꯤꯟ ꯂꯧꯕ ꯑꯣꯏꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯆꯦꯠ ꯑꯝꯇꯪ ꯅꯝꯖꯔꯤ꯫ ꯑꯗꯣ ꯂꯝꯕꯤꯗ ꯆꯠꯂꯤ, ꯂꯝꯕꯤꯗꯤ ꯌꯥꯝ ꯐꯔꯦ ꯇꯧꯅ ꯑꯩꯈꯣꯏ ꯆꯠꯂꯤ, ꯈꯔ ꯂꯥꯞꯄꯤ, ꯌꯥꯝꯅꯗꯤ ꯂꯥꯞꯇꯦ꯫ ꯑꯗꯣ ꯄꯥꯟꯊꯣꯏꯕꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ, ꯑꯗꯣ ꯑꯩꯁꯨ ꯆꯠꯆꯔꯦ ꯉꯁꯤꯗꯤ, ꯍꯥꯀꯨꯝꯗꯤ ꯆꯠꯍꯧꯗ꯭ꯔꯦ, ꯀꯨꯝꯁꯤꯗꯤ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕ ꯆꯠꯂꯦ, ꯈꯨꯔꯨꯝꯃꯨꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤ 4-5 ꯑꯉꯥꯡꯁꯤꯡꯒ ꯇꯧꯔꯒ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯖꯦꯡꯍꯟꯖꯔꯦ, ꯏꯃꯥ ꯏꯆꯥ ꯆꯠꯃꯤꯟꯅꯔꯦ, ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯃꯐꯝ ꯌꯧꯔꯦ꯫ ꯄꯥꯟꯊꯣꯏꯕꯤ ꯑꯃ ꯁꯣꯟꯕ ꯍꯧꯅꯔꯝꯃꯦ, ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯝꯃꯦ꯫ ꯁꯪꯁꯦ ꯀꯨꯝꯁꯤ ꯀꯩꯅꯣ ꯀꯥꯔꯤꯅꯤ, ꯃꯥꯏ ꯃꯣꯟꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯖꯩꯌꯦꯕꯀꯣ, ꯑꯗꯣ ꯁꯪ ꯀꯥꯕ ꯑꯣꯏꯅ ꯄꯥꯟꯊꯣꯏꯕꯤꯁꯨ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ, ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯔꯨꯛ ꯂꯩꯔꯨꯛ ꯀꯠꯇꯅ ꯄꯥꯟꯊꯣꯏꯕꯤ ꯑꯃ ꯆꯍꯤꯒꯤ ꯂꯥꯜꯂꯤ, ꯅꯨꯃꯤꯠ 3ꯅꯤ ꯂꯥꯜꯂꯤꯗꯣ ꯍꯧꯔꯦ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤꯗꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯆꯥꯛ ꯄꯤꯖꯗꯣꯏꯅꯦꯕ, ꯍꯥꯏꯗꯤ ꯁꯔꯦꯡ ꯆꯟꯕ ꯍꯥꯏꯅꯅꯦ, ꯁꯩꯔꯦꯡ ꯉꯥ ꯑꯇꯣꯏꯕ, ꯁꯩꯔꯦꯡ ꯉꯥ ꯑꯇꯣꯏꯕ ꯑꯣꯏꯅ ꯊꯣꯡꯉꯅꯤ꯫ ꯑꯃꯗꯤ ꯑꯩꯗꯨꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯔꯣꯏ, ꯑꯩ ꯆꯥꯕꯅꯤꯅ ꯅꯝꯃꯤꯟꯅꯕ ꯃꯤ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯃꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯦ꯫ ꯑꯗꯣ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯏꯅꯃꯦꯟ